Imphal West District Police ki Kangbuna ngarang Pauna Bazar da Sathakiva Drive da Niyam na yadaba mongda mobile SIM card Yollamba Meeoi ani SIM card ki aga konana phagat pangamle hairi. Pharba Meeoi ani adu Kurai Singangbam Laikai dage Angom Zambam Deban Singh Sahi Kuntramapan Apokpa A Kumar amadi Sanam Sandrok Mayai Laikai dage Sanam Jiten Maitai Sahi Kuntra Taret Apokpa Sanam Samu Maitai Kawi. Makhoi ani dagi eco-van ama mobile phone ani Realme mobile handset box tarahumdoi Jio SIM card kuntra taruk Airtel SIM card kuntra amadi text invoice sit ahum phangma ngamle hairi. Pharaba angom zambam Deval Singh na phongdorpagi matungina SIM card sing adu Moreda leiba Pawan Brothers mobile shop ke salesman oiba Subham Kauba Meeoi amaki pauktak matungina Pauna Bazar ge ibohol cycle dukan manaktage Sanam Jiten Maitai Kauba Meeoi amadagi lobani haiba khangbangam ke madugi matung Sanam Jiten bu wahong pahong sathabada Muslim nupa amana SIM card sing adu Pawan Brothers mobile shop ki mapu oiriba Pawanda khusinana ba pirambani haibasu khangbangam le hairi. Pharba Meeoi sing adu ga loinana polam sing adu city police ta sinakhrai.